Arambai Tengolna buffer zone lansilakpo lebak thibani haina Kotuna phongdorakre. Arambai Tengol ki members singna tha sigi taramari ki ayukta si Zaulen Khulda sangsilakhiba thong adubu Committee on Tribal Unity Kotuna akana mongda yaningda phongdorakle. Kotu ki cherol amada 80 ki members singna full uniform da misam saduna chanung maitei khulda ki Kuki area da buffer zone lansilakhe mi singaduna mongsong kya sengdokpana sengbusa thakhi manak nakpada Central Armed Police Force leirabasu thong asi satharakhi bani haide security person singna buffer zone lana sangsilaki basinga do thingbugi mahuta bak wire khaduna buffer gate oheliba singa do loktopagi video clip amasu viral sakhe Independence Day ki mangoina na Kuki zo kanglupu aranu mo ongda pauthok na bagi pandamda Kuki singi village volunteer singna react torok na bagi mo ongda thawong adu atamna na sathakhi bani Meeoi separatist singna di Manipur bu India ki union da punbada march tawbugi wafam yaning da bu utuna leiri haide India da ki maning tambaleba hanaba khulai paiduna lan tawriba kangu kharaga India government ga wali sanariba asi matau karamna no haina su Kotuna hanglakle chanungda leriba CRPF person singbu hojik thokliba conflict asiki maong matau khanghangadabani loinana commanding officer da su transnationalist militant amasung masagi lam ngaksariba village volunteer anigi neutrality ngaknaba khanghangadabani haide chanung Meeoi khulgi miyamna makhogi buffer zone gi manungda leiba sarukki labukta law uba amasung uyanbada akaiba leite adubu aikhogi lamda sangsilaklabadi mathau taba action lokhatkani masida tholakwa aphapata punamak Kotu natraga village volunteer singna puro hairi junta gi air strike ta KNDF yauna lanmi kya asi ana yaukre Myanmar da matam kya ki mamang da military junta ki mayokta tokhai taba pamba Kuki militant singi apunba khutpu singna akan balal hoksa thaduna junta gi stronghold oiba mafam kya khudum chaloraba matungda military junta na action torokpadagi KNDF ki Lanmi singi maikaida ama attack kaya mayok nare press na phangba pau ki source amana Kasin state ki lanjen na pham oiba 16 Hill Lakhau Hospital Mausi area Opas Hajang township ta bombing sa tharakpada KNDF ki mayor kya asiana nang bagolana aso upon nang khre haidi Jammu and Kashmir da cloudburst amukasu thokle singning khairakpadagi Meeoi taret sire kaya na thiba khangdre haidi cloudburst ki thaudok toina thokpana Jammu and Kashmir gi miyam mi faiba poknare haidi Jammu and Kashmir ki Kathua district ta leba tongan mafam anida ngasi cloudburst ki thaudok na sauna singning khaihalakna hojik phawbada Meeoi taret phomjinduna sire atopa Meeoi manga sathina sokle amasung Meeoi kya thiba phangdre haina agency ki pawna phongdorakle haukiba chayol da su cloudburst ki thaudok thoktuna Jammu and Kashmir gi Wada Meeoi homfu hena si khrabani drug lalon ba Meeoi ahum phare hari Bisnupur district ke manung chanba kwakta sabal lekai khuman ward number 5 tagi MD Aruk Khan Ifam Elias Khan sa sahi kunga taruk tagi sapon camp tara da haptuna purakpa heroin powder gram samaga tarahum da phare hari nakalam rom da Bisnupur district ki kwakta tera khongsang bi bazar da gi Meeoi ani sapon camp kungani thoi da haptuna purakpa heroin powder gram sani yankhai taruk phare hari police na phar ba Meeoi sing adudi kwakta ward number 8 tagi MD Naziruddin Elias Babu Phisubam sahi nipuni thoi amadi MD Altar Khan Elias Boy Boijing Mayum sahi kuntramathoi kawi haide Nongmai utlaga sel khaibada senaba police constable amaga DI Tata driver amaga phare haide Nongmai utlaga miyamdagi namduna sel khaibada senaba ni haiba Manipur police ke constable amaga Tata DI driver amaga Andro PS na ngarang phare press na phangba pawgi likhun amana Nongmai utlaga miyamdagi sel khairambadagi pharaba constable adugi maming MD Amumsa sahi kuntraga nipan apokpa lekhidraba MD Tomba kawi Imphal iski yaripok tulihaldagi ni Pakhang Bisnupur district tagi attach taroklaga hauji criminal investigation department SP the posting laibane mahaki constable number na 0904240 ne aduga Tata DI driver adugi maming na Tampak Mayum Arsad sahi kun ga mga apokpa Firoz kawi yaripok tulihal Idiga manakta ki nihade makoidagi registration number AS0 AB5754 thaba alto karam sufaga lehaina powers na makhatari makoyani gi mathakta Andro PS na under section 308 clause 3 BNS masong 25 clause 1C arm ek ki makhada FIR am register tawde makhata na senaba miyosing phana ba thidi haina pawgili khulasina phongdorakle Aikoi masel hunaduna leirabadi aikoi na pamba Manipur ohanba khakngam loi hane ibom sana phongdokre aikoi masel punsin nabagi mohota amana amabu hunaduna leirabadi aikoi na pamba Manipur adu ohanba ngam loi haina lamlai kendra ge MLA KS ibom sana ngarang pungdongbam makhalekai community hall da pangtokkiba loyal usu academy hodopagi thoramda phongdokre thoramadu da PKDC gi president Khaidem Jugeshwar YDCL gi founder member Ningomba
Khamba, Pungdongbam GP ki Pradhan Irungbam Prem, YTCL ki Founder Member, Lambal Mayum Yaima, Pungdongbam GP ki Ward Member, Lambal Mayum Arunat, Ward Member, Tengbaijam Jiten Amade, Ward Member Irungbam Sanahanbi Mathang Sena President Amade, Guest of Honor or Nesarugyake, Tauramut Sib Guest or Nesarugyake by MLA case, Ibom Sana Makatana Ponto Kibada, Aikoima Selpon Sinaduna upon Pam the Pazana Kangna Matunda, Aikoina, or Henning Ibom Adu Seminar of the Mang the Sangsin Bangangani, Aikoi Punsinabaki Mota Amana Amabo, Amana Taubuda Amana Sagotaba, Atopa Sent Pam the Labor Musing Sana Pam Later Badona, Hector Saibana, Kanabuka Supurak, Asuguma Musing a Simareba Nung Siba, Sakopapa Mui Nati Hana Lobby Hanaso, Mahana Makatana Pondoke. Nahasing politics mo lehai duna lap na labagi mohota yaksin duna ahongo purakada bani haina pike sangmana phongdokre lamdam sigi nahasing na hojik leidaba politics se mo lehai na masidagi lap na labagi mohota politics da yaksin duna hongba ma purakna ba honagada bani amasung politics yaudana politics da criticize tawbagi right like the haina National People's Party NPP gi National Working President oidiba James pike sangmana phongdokre PM na minute chamaga sumna ahum wangang bada Manipur gi wafam amata pandana na thaiduna sakhi haina phongdorakle Prime Minister Narendra Modi na thasi gi taramaga da leba asina ning tambagi phiral singkhatuna New Delhi gi Red Fort ta minute chamaga sumna ahum sangna wangang khibadu da awapa mayok nariba Manipur gi matang da wafam amata pandana na thaiduna sakhi masina phibam sokna leriba set asida achauba singna ba ma ohalle Prime Minister na wangang lingai apunba minute chamaga sumna ahum gi manung channa Bixit Bharat Natural Calamity amasung Defense Zone gi operation gi matang da wafam phongdokhrabasu Manipur da thongliba irang gi thodo asigi matang da wafam amata palamde state asida mi kya gi punsi mangkeba amasung mi kya amana hojiksu leifam leitaduna relic camp sing da sangjapam loduna leiriba asigi matang da Modi government na tasenadana leiri state asida chahi asigi February tha da gi president's rule thamkhrabasu mili sing kya di makoi gi imung singka setna khainaduna relic camp sing da hingle report amagi matungena state asida relic camp samaga humudra rom tongan ba mafam da leirabasu tangai phadana masak sing toilet amasung kitchen gi khudong zabadi leitre state asida lobo kyara khana singna duna lakle khudai gi oiba amata oiba langla adusu amang ata thokre adubu masigi matang da center na di masak thokpa thaba amata lokhut pa leitre chenba sahi 2025-26 ki Manipur budget asi puthoki bu Union Finance Minister Nirmala Sitharaman gi wafam ningsing baga loina mafam asida leiriba miyam gi punsi mahing faganna ba thorang ubu phang India na ningkha tamba numita Prime Minister na wangang bahibase political gi oiba wafam thadok ingtapa nungsi sanaba amadi amata oiba lambi puraknaba asoba thajaba piba mathau tai Bixit Bharat asi leba asigi asoba vision amane asengba ningtamba du Manipur gi relic camp ta leiba mi sing yauna leba asigi mafam khudimak ta leiba miyamna phawraba matamda mai pakpa ama oigadawri bani haina phongdoke Manipur dagi British koba Pakhang macha ama Chennai da thori yanduna siramle haina social media singda thaganarakle makhataba pawngai minase Kausabung village the Pompi gun plant tawuda Chenaba singki mathakta Manipur governor na akandami yang sangga dabani haina phongdorakle haukiba sagol se numita Kausabung village Kuki police person singi thawinsin haukiba sagol se numita Kausabung village Kuki police person singi thawinsin makada Pompi gun plant tawrambagi thawong adu Konsakhul village authority na akanamong da condemn tawi thawdo aduda 158 CRPF person sing su Chennai hana mara siraduna senariba person sing adugi mathakta disciplinary action lawgadabani Manipur Governor yauna Human Rights Organization sing asu asigumba Meeoi bagi hak khonggaunaba amasung sumdaba thawong sing asigidamak safchaba justice phangangadabani haina demand tawrakle Konsakhul village authority gi maikaidagi laimakhong police station da leba Kuki police person sing amasung C158 ki CRPF battalion na sathakiba unprofessional amasung unethical loiba thawong sing adu akanamong da condemn tawi sahi sigi May 20 da zu hairba khul adumakta da sigumba thodok sing sathaba laikre laimakong police station da leba Kuki police person sing amasung CRPF ki person sing aduna khul asida countrymet SBBL gun plant tawraga Konsakhul area dagi recover tawre hana aranba claim tawkhiba laikre thawdo asi santi oina amasung lobo ikai khumnana ngak na leijariba khulasigi mingsa thihana bo hona batana tana kanglok ke irang thohanna bo hona ba thawong amane civil area da khusu khulaising plan tawba habisi leba asigi rule of law da hak thengna na threat tawba galoina na state institution sing da miyam gi thajaba du mangna bo hona ba thawil silni hairi
ngasi phawbagi manungda Lakshmi lekai gi mera paibi da sinabiyo haina phongdorakle haukiba August 15 gi nungthal khetri awang lekai da leiba Shahid Ahmad ki loinabi elangba Lakshmi Elias Abema mapuroibana masjid chatkibagi khudongchaba lauraga khetri pengun awang lekai dagi Kausar Elias Akubiga loinana chatkibadagi mafam khangdana lerakpa numit humni surakle maramasna ngasi phawbagi manungda nupi asi lekai miyam amadi mera paibi da sinabiyo haina khetri awang lekai gi miyam amadi mera paibi gi maikai dagi phongdorakle Manipur Press Club ta pawmi singa unaba amada khetri awang lekai dagi MD Isatna hai thasi gi 15 gi nungthil zabukta Shahid Ahmad ki loinabi Lakshmi sahi kun ga taret mapuroibana masjid lai khurama chatkibagi khudongchaba lauraga khetri bengun awang lekai dagi leikhidraba Siras Ahmad ki masanupa Kausar Elias Akubi ga loinana chatkibadagi mafam khangdana leirakpa numit humni sure chaisat 15 gi numidang phawba thiba khanglatabadagi ahingi pung 12 tarakpada meira paibi singna Koshargi yumda jatuna pung ahum hena Lakshmi puthorpangai ke nonganbagi ayukta Imphal Police Station amadi Cyber Crime Unit report tauke Police ki maikai dagesu nupa amadi nupi asi chatminakhi habagi confirm torokpa leire adubo haujuk phawba langla langjul puthopang ngamdriba ase ngasi phawbagi manungta mari makhong puthoktuna lekai miyam da senabiyo haike nakalamram da mangkhaba nupi asigi mapuraba Shahid Ahmad na phongdokibada Lakshmi ka mahakalu hongduna lerakpa sahi tare surakle sahi mari rom suraba masanupa amasu leire Lakshmi ka sian ki hariba Kausar hariba nupa ase dukan gi pot lokthok loksin taunabagi makhoigi mayumda toina lakpa Meeoi ne case asibu pairiba ayo amadi Cyber Crime Unit na makhre hariba Meeoi ani ase puthokpiyo haina phongdokhe Rahul Gandhi nu numit 8 ni gi manungda affidavit pikhalakadabane natraga lale haijagadabane haina election commission na phongdorakre election commission ki misong mikhai naiba thawong mayek sengna takthok jare haina congress na phongdorakre congress lusingba Rahul Gandhi na election commission da bot huran bagi thabak tawe haina maral sik ki badugi paukum moina ngarang election commission na congress lusingba asina phongdokhiba wafam sing adu achumbani haina wasaktuna evidence ka loina numit 8 ni gi manungda affidavit pikhalakadabane natraga miyam da amasung commission asida ale hajagadabani haina phongdokre election commission sinduna ngarang pangthokiba pawgi mifamda chief election commissioner Ganeshwar Kumar na hai karigumba numit 8 ni gi manungda Rahul Gandhi ge affidavit pikhalakta tarabadi mahana phongtokhiba bot hurali hariba wafam sing amadi allegation sing ase yumpham yaudabani haina commission asina amadi lebak miyamna lauragane commission asina mamangdagi hauna siguma bot huranbagi thabak tawkiba leite haina phongdokpaga loinana pangthokiba special intensive revision ge process adu miyamda transparent oinabagi damokhona duna lakhe body asina miyamgi damokhona riba thabak thoram sing asibu evidence amata leitana amade arana mongda semdok sadoktuna miyambu lana lamjingna bohona ribase constitution bu khungauna bane political parties singna political goiba khudongchaba phangnabagi damok voters sing bu target tauna bohona bada election commission bu platform ama oina sijinana bohona ribase lepkadabane haike chief election commissioner Gyanesh Kumar na phongdokhiba wafam sing asida yaningdaba phongdokladuna Congress party na election commission gi wafam sing asina leba asige khwaidagi maroiba body ama oiriba commission ase misang mikhai naiba body oire haibadu mayek sengna takthok jare haina phongdokre Congress lusingba Jairam Ramesh na hai Rahul Gandhi na Biharda INDIA block ki voter rights jatra hudokhiba ga ikan kanadana chief election commissioner na phongdokhiba wafam sing ase labak thibani chief election commissioner amasung election commissioner anna ruling party amadi opposition ki marakta commission asina khenaba thamde haina phongdokrabaso leiba asida pangthokpa mikhal sing khakta natana tongan bathabak thoram sing da commission asina kanagi misang changlibagi habadu mipum khudimak na khangnaraba wafamni masida natana Rahul Gandhi na commission asida thangalaki ba wahang kaya adu chief election commissioner na mahaki warol pakhum amata pidabada natana wahang sing adu dagi thaidoknaba honaki haike Federation of Haumi FOS na Lakleba October 3 Yelhomi Forup Kunga Mangi Maming Hakba Indigenous Pillar Yelhomi Yumbi Maikum Hangdok Lagani Hana FOS ki General Secretary Y Syam Kuman gi Zerol Mana Phongdorakle Zerol Sana Makha Taraduna Haujuk Phabu Yumbi Asigi Samrak Saragliba Pumna Makse Paktak Nana Sel Thomba Masung Ni Batawdana FOS ki members sing amasung marup mapang sing na khaigat naduna ngasi phawbada lup asigi office bearing construction committee amasung
Preparation Committee for Inauguration of Indigenous Pillar na honaduna lakpa ngaktani maikom hangdokataba matam ase naksilaklabanina hojik Indigenous Pillar asigi gate compound chingba fencing amasung luna na phajana uhadnaba na chingbagi thabak kaya loisenna bo honabada sales ge awaba kaya mayoknadi loinana maikom hangdokpagi thoramasi selangbadasu asawba senpam ama changadaba leire chawrakna thabak sing ase pumloi loisenba amasung maikom hangdokpagi thoram selangbada yamdrabada lupa la ahumdagi tadana changlaragani haina panade hiba maste yumbi asibu maipak na maikom hangdokpa ngamnaba FOS ki member khudimakna warabasu wana yandrabada lupa songadagi tadana August kuntra phawbagi manungda khairat minasi angambasingna masidagi ahenba senpham hapiraklabasu akaiba leite loinana kanagumma lamdam asigi phurup cha singna mateng pangbininglabasu mobile number 8414016667 da pau pibirao tengbang pibirakadaba member punama GP number 8119866870 da hapirakpa yagani haide yelomi phuruk kunga mangagi apunba pangal amusuk sakta mai pakna khinba ngambaga loinana lamdam sida ingtap patang dolita ba phibam ama nahongna na hanjilakpa ngamna pohona bada punna thodang lominarasi hainasu zero sina makhata na phongdorakle